ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯣꯡꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯅ ꯄꯨꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯏꯁꯥꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯊꯕꯛꯁꯦ ꯊꯥꯏꯅꯗꯩ ꯑꯗꯨꯝ ꯌꯥꯝꯅ ꯄꯥꯝꯅ ꯇꯧꯖꯔꯛꯏ꯫ ꯃꯐꯝ ꯁꯨꯝ ꯇꯧꯔꯒ ꯂꯥꯛꯄꯅ ꯀꯣꯟꯅꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯑꯩꯁꯨ ꯑꯃꯨꯛ ꯄꯨꯔꯛꯑꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯄꯨꯕꯁꯤ ꯃꯤ ꯑꯅꯝꯕꯅ ꯇꯟꯅꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯗꯨ ꯀꯣꯟꯅ ꯋꯥꯔꯤꯗ ꯌꯥꯎꯔꯛꯀꯅꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯤ ꯅꯨꯃꯤꯗꯥꯡꯗꯅꯤ ꯑꯩꯒꯤ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯥꯗꯣꯔꯤꯁꯤ꯫ ꯇꯟꯅ ꯑꯩꯁꯦ ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯋꯥꯈꯟꯗ ꯑꯁꯨꯝꯅꯁꯨ ꯈꯜꯂꯤ, ꯑꯩꯕꯨ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯇꯣꯛꯄꯅ ꯐꯔꯗ꯭ꯔꯅꯤ꯫ ꯂꯩꯅꯒ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗ ꯏꯁꯥꯗ ꯀꯩꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯑꯃꯨꯛ ꯊꯣꯛꯑꯒꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯥꯅꯤ ꯈꯟꯕꯗ ꯃꯤꯁꯨ ꯑꯅꯝꯕ ꯂꯣꯏꯅ ꯇꯣꯛꯅꯈ꯭ꯔꯕꯅꯤ꯫ ꯑꯩꯈꯣꯏ 2-3ꯗ ꯉꯥꯏꯔꯕꯅꯤ꯫ ꯑꯁ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ ꯑꯩꯅ ꯆꯠꯇꯣꯔꯤꯁꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯦ ꯋꯥꯈꯜ ꯁꯨꯝ ꯈꯜꯂꯤꯉꯩ ꯏꯃꯥ ꯆꯪꯉꯛꯇꯨꯅ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ, "ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯒꯦ? ꯎꯪꯉꯒ ꯂꯩꯔꯒꯗꯤ ꯅꯁꯥ ꯉꯝꯗ꯭ꯔꯕ ꯅꯪꯕꯨ ꯊꯕꯛ ꯆꯠꯂꯔꯣꯏꯗ꯭ꯔꯣ?" ꯑꯩꯅ ꯑꯃꯨꯛ, "ꯏꯃꯥ ꯆꯠꯇꯣꯏꯅꯤ, ꯀꯔꯤꯁꯨ ꯇꯧꯗꯦ, ꯁꯨꯝ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯕꯅꯤ." ꯏꯃꯥꯅ ꯑꯃꯨꯛ, "ꯑꯣ ꯐꯔꯦ, ꯑꯗꯣ ꯅꯨꯡꯊꯤꯖꯅ ꯆꯠꯂꯨꯀꯣ" ꯍꯥꯏꯔꯝꯃꯒ ꯏꯃꯥꯁꯨ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯏꯃꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯑꯩꯁꯨ ꯅꯥꯏꯠ ꯗ꯭ꯌꯨꯇꯤꯒꯤꯗꯃꯛ ꯆꯠꯅꯕ ꯌꯨꯝꯗꯒꯤ ꯁꯦꯝ ꯁꯥꯔꯛꯑꯝꯃꯤ꯫ ꯑꯩꯒꯤ ꯕꯦꯒ ꯑꯗꯨꯗ ꯑꯩꯁꯦ ꯃꯩꯈꯦꯠ ꯑꯃꯈꯛꯇꯤ ꯌꯨꯝꯗꯒꯤ ꯍꯥꯞꯄꯛꯑꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯑꯩꯁꯦ ꯍꯣꯁꯄꯤꯇꯥꯜꯗꯨ ꯌꯧꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯃꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯗꯨꯁꯨ ꯃꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯝꯗꯥꯏꯒꯤ ꯊꯣꯔꯛꯑꯝꯃꯤ꯫ ꯑꯩ ꯎꯕꯗꯁꯨ ꯃꯥꯅ ꯐꯥꯒꯤ ꯇꯧꯔꯛꯑꯝꯃꯤ, "ꯍꯣꯔꯦꯟꯗꯤ ꯁꯣꯏꯗ꯭ꯔꯦꯗꯅ ꯅꯨꯃꯤꯗꯥꯡ ꯑꯣꯄꯔꯦꯁꯟꯁꯨ ꯑꯃꯠꯇ ꯂꯩꯇꯕꯅꯤ꯫ ꯀꯣꯟꯅ ꯏꯃꯥꯔꯖꯦꯟꯁꯤꯒꯤꯗꯤ ꯈꯪꯗꯦ, ꯑꯗꯨꯅ ꯍꯣꯔꯦꯟ ꯍꯣꯁꯄꯤꯇꯥꯜꯁꯤ ꯈꯔꯗꯤ ꯆꯤꯛꯑꯅꯤꯗꯣ, ꯅꯪꯕꯨ ꯀꯃꯥꯏꯅ ꯇꯧꯒꯦꯕ?" ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ, "ꯑꯁ ꯌꯥꯔꯦꯕ, ꯅꯪꯒꯤ ꯆꯠꯀꯗꯕꯗꯣ ꯑꯗꯨꯝ ꯆꯠꯈ꯭ꯔꯣ, ꯑꯃꯨꯛ ꯗꯤꯜ ꯂꯦꯜꯂꯝꯃꯅꯨ, ꯅꯪꯒꯤꯁꯨ ꯍꯌꯦꯡꯅꯤ ꯇꯥꯗꯣꯏꯁꯤ꯫ ꯍꯌꯦꯡꯗꯣ ꯑꯩ ꯅꯪꯉꯣꯟꯗ ꯁꯨꯃꯥꯏꯅ ꯍꯥꯏꯒꯦ, ꯅꯪ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ?" ꯑꯩꯒꯤ ꯋꯥꯗꯨꯗ ꯃꯥꯅ ꯑꯃꯨꯛ ꯍꯦꯛ ꯐꯥꯒꯤ ꯇꯧꯕꯅꯤ, "ꯔꯣꯁꯅꯤ ꯍꯣꯏ, ꯖꯣꯟꯁꯅꯤ ꯍꯣꯏ, ꯃꯣꯏ ꯃꯌꯥꯝꯁꯨ ꯉꯁꯤ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯥꯅꯤ ꯍꯥꯏꯕꯅꯤ꯫ ꯃꯣꯏꯒ ꯂꯨꯗꯣ ꯁꯥꯟꯅꯔꯒ ꯂꯩꯍꯧꯔꯣ, ꯀꯔꯤꯁꯨ ꯇꯧꯔꯣꯍꯦ ꯅꯪꯅ ꯃꯔꯣꯜ ꯑꯃ." ꯑꯩ ꯆꯠꯂꯦ ꯍꯥꯏꯔꯝꯃꯒ ꯃꯥꯗꯤ ꯑꯗꯨꯝ ꯍꯟꯈ꯭ꯔꯦ꯫ ꯇꯟꯅ ꯑꯩꯁꯨ ꯑꯩꯈꯣꯏ ꯀꯥꯗ ꯆꯪꯉꯛꯑꯒ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯂꯩ꯫ ꯄꯨꯡꯁꯨ ꯁꯨꯝ ꯖꯔ ꯆꯠꯈꯤꯕꯗꯨꯅ ꯄꯨꯡ 12ꯁꯨ ꯇꯥꯔꯛꯀꯗꯧꯔꯦ ꯅꯨꯃꯤꯗꯥꯡꯒꯤ꯫ ꯑꯩꯁꯨ ꯑꯩꯒꯤ ꯗ꯭ꯌꯨꯇꯤ ꯇꯧꯐꯝ ꯑꯗꯨꯗ ꯐꯣꯟ ꯌꯦꯡꯉꯒ ꯁꯨꯝ ꯂꯩ꯫ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯂꯩꯔꯤꯉꯩ ꯃꯩꯁꯨ ꯑꯃꯨꯛ ꯃꯨꯠꯈꯤ꯫ ꯃꯩ ꯃꯨꯠꯄꯗꯨꯗ ꯃꯊꯛꯇ ꯖꯦꯅꯦꯔꯦꯇꯔ ꯂꯩꯔꯤꯗꯨ ꯃꯗꯨ ꯉꯟꯈꯠꯂꯨꯅꯕ ꯑꯩꯁꯦ ꯄ꯭ꯔꯞ ꯐꯣꯟꯒꯤ ꯂꯥꯏꯠ ꯑꯗꯨ ꯀꯥꯞꯄꯒ ꯀꯥꯔꯛꯏ꯫ ꯖꯦꯅꯦꯔꯦꯇꯔ ꯂꯩꯔꯤꯕ ꯀꯥꯗꯨꯁꯨ ꯈꯔ ꯃꯝꯃꯤ꯫ ꯖꯦꯅꯦꯔꯦꯇꯔ ꯑꯗꯨ ꯉꯪꯒꯦ ꯍꯦꯛ ꯇꯧꯔꯛꯄꯒ ꯑꯩꯒꯤ ꯇꯨꯡꯁꯤꯗ ꯃꯤ ꯑꯃꯅ ꯀꯟꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ꯫ ꯑꯩꯁꯨ ꯀꯤꯃꯟꯗꯅ, "ꯑꯣꯏ ꯃꯥ ꯀꯩꯅꯣꯅꯦ" ꯍꯥꯏꯗꯅ ꯑꯩꯁꯦ ꯆꯦꯟꯊꯣꯔꯛꯀꯦ ꯇꯧꯔꯛꯄꯗꯨꯗ ꯃꯩꯗꯨ ꯑꯃꯨꯛ ꯕꯪ ꯂꯥꯎꯅ ꯂꯥꯛꯏ꯫ ꯃꯩ ꯂꯥꯛꯄꯗꯨꯗ ꯃꯐꯝꯗꯨ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ꯫ ꯃꯗꯨꯗ ꯑꯩꯅ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯁꯨ ꯎꯔꯛꯑꯝꯃꯤ꯫ ꯑꯩꯅ ꯂꯩꯔꯤꯕ ꯐ꯭ꯂꯣꯔ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯒꯤ ꯃꯃꯤꯁꯦ ꯐ꯭ꯂꯣꯔ ꯑꯗꯨꯗ ꯃꯃꯤ ꯇꯥꯔꯛꯑꯝꯃꯤ꯫ ꯀꯤꯃꯟꯗꯅ ꯑꯩꯁꯦ ꯄ꯭ꯔꯞ ꯃꯈꯥꯗꯁꯨ ꯀꯨꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯅꯔꯁ ꯈꯔ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯥꯔꯤꯕ ꯃꯣꯏ ꯃꯌꯥꯝꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯑꯩꯁꯦ ꯀꯤꯅ ꯆꯦꯟꯁꯤꯜꯂꯛꯑꯝꯃꯤ꯫ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯣꯏꯅꯁꯨ ꯑꯩꯉꯣꯟꯗ, "ꯀꯩꯗꯧꯔꯒꯦ ꯊꯦꯕꯣ? ꯑꯃꯨꯛ ꯀꯩꯗꯧꯔꯛꯑꯒꯦ?" ꯍꯪꯉꯛꯏ꯫ ꯃꯣꯏꯁꯨ ꯈꯔꯗꯤ ꯑꯗꯨꯝ ꯈꯪꯅꯔꯕꯅꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ꯫ ꯑꯩꯁꯨ ꯃꯣꯏꯗ ꯁꯦꯡꯅ ꯍꯥꯏ, "ꯍꯧꯖꯤꯛꯋꯥꯏ ꯃꯩ ꯃꯨꯠꯈꯤꯕ ꯑꯗꯨꯗ ꯖꯦꯅꯦꯔꯦꯇꯔ ꯉꯟꯈꯠꯂꯨꯒꯦ ꯀꯥꯔꯨꯕꯅꯤ꯫ ꯑꯗꯨꯗ ꯑꯩ ꯀꯔꯤꯅꯣꯃ ꯊꯦꯡꯅꯔꯛꯏ꯫ ꯇꯨꯡ ꯑꯁꯤꯗꯁꯨ ꯊꯥꯔꯛꯑꯦ, ꯑꯗꯨꯒ ꯐ꯭ꯂꯣꯔ ꯑꯗꯨꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯃꯤ ꯇꯥꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯩ ꯀꯤꯔꯦ ꯇꯧꯔꯤꯁꯦ" ꯍꯥꯏꯔꯝꯃꯤ꯫ ꯔꯣꯁꯅꯤ ꯍꯥꯏꯗꯅ ꯅꯔꯁ ꯑꯃ ꯌꯥꯎꯏ꯫ ꯃꯥꯅꯁꯨ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯁ ꯅꯪꯒꯤꯗꯨꯗꯤ ꯇꯥꯕꯗ ꯇꯨ ꯆꯣꯡꯉꯤꯍꯦ꯫ ꯑꯗꯣ ꯊꯦꯕꯣ, ꯅꯪꯕꯨ ꯔꯥꯃꯦꯁ ꯍꯣꯏ, ꯖꯣꯟꯁꯟ ꯍꯣꯏ, ꯅꯣꯏ ꯄꯨꯟꯅ ꯅꯥꯏꯠ ꯗ꯭ꯌꯨꯇꯤꯗꯣ ꯄꯨꯃꯤꯟꯅꯕ ꯌꯥꯗ꯭ꯔꯣ? ꯃꯆꯤꯠ ꯑꯃꯃꯨꯛ ꯆꯠꯈꯤ, ꯑꯃꯃꯨꯛ ꯂꯩꯍꯧꯅꯤ, ꯑꯗꯨꯕꯨ ꯀꯩꯗ ꯅꯨꯡꯉꯥꯏꯒꯦ?" ꯃꯗꯨꯗ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯃꯣꯏꯅ ꯍꯥꯏꯔꯤꯗꯨꯁꯨ ꯌꯥꯗꯕ ꯈꯔꯁꯨ ꯂꯩ, ꯑꯩꯈꯣꯏ ꯄꯨꯟꯅ ꯄꯨꯃꯤꯟꯅꯕ ꯍꯥꯏꯔꯤꯁꯤ꯫ ꯀꯤꯗꯅ ꯑꯩꯁꯨ ꯅꯨꯃꯤꯠꯇꯣ ꯃꯣꯏ ꯃꯔꯛꯇ ꯑꯗꯨꯝ ꯂꯩꯔꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤ ꯑꯃ ꯄꯨꯈꯠꯂꯛꯇꯅ ꯑꯣꯄꯔꯦꯁꯟ ꯑꯃꯗꯤ ꯂꯩꯈꯤ꯫ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯇꯧꯕ ꯍꯧꯔꯛꯄꯗ ꯅꯔꯁ ꯑꯃꯁꯨ ꯃꯈꯥꯗ ꯀꯨꯝꯈꯤꯕꯅꯤ꯫ ꯃꯥꯁꯦ ꯌꯥꯝꯅ ꯀꯟꯅ ꯃꯈꯥꯗꯒꯤ ꯂꯥꯎꯗꯨꯅ ꯆꯦꯟꯈꯠꯂꯛꯏ꯫ ꯑꯩꯅꯁꯨ ꯀꯩꯗꯧꯔꯒꯦ ꯍꯪꯉꯨꯕꯗ ꯇꯤꯀꯦꯠ ꯀꯥꯎꯟꯇꯔ ꯃꯅꯥꯛꯀꯤ ꯅꯪꯅ ꯍꯦꯛ ꯐꯝꯕ ꯇꯦꯕꯜ ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯗ ꯒꯣ ꯆꯤꯡꯉꯛꯏ꯫ ꯑꯩꯗꯤ ꯃꯈꯥꯗ ꯍꯤꯗꯥꯛ ꯈꯔ ꯂꯧꯕ ꯀꯨꯝꯃꯨꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯄꯨꯈꯠꯂꯛꯏꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯀꯩꯗꯧꯔꯒꯦ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯍꯪꯅꯔꯛꯏ꯫
ꯑꯩꯁꯨ ꯃꯣꯏ ꯀꯤꯔꯅꯤ ꯍꯥꯏꯗꯅ ꯀꯔꯤꯁꯨ ꯇꯧꯗꯦ ꯎꯆꯤ ꯑꯃ ꯂꯩꯔꯝꯗꯅ ꯅꯦꯠ ꯎꯔꯕ ꯃꯥꯜꯂꯤ ꯑꯗꯨꯒꯤꯅꯤ ꯈꯔ ꯀꯤꯒꯟꯕꯅꯤ ꯍꯧꯖꯤꯛꯀꯤꯗꯣ ꯍꯥꯏꯖꯜꯂꯛꯑꯝꯃꯤ ꯃꯣꯏꯅꯁꯨ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯩꯈꯣꯏꯁꯨ ꯄꯥꯈꯠꯂꯨꯔꯦ ꯍꯥꯏꯔꯛꯏ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯂꯣꯏꯕꯒ ꯅꯣꯡꯁꯨ ꯉꯥꯟꯊꯣꯔꯛꯏ ꯑꯩꯁꯨ ꯄꯨꯡ 9 ꯐꯥꯎ ꯂꯩꯔꯝꯃꯒ ꯑꯩꯁꯨ ꯌꯨꯝꯗ ꯀꯨꯝꯃꯗꯕꯅꯤ ꯑꯗꯨꯅ ꯑꯗꯨꯗ ꯂꯩꯕ ꯑꯩꯈꯣꯏꯁꯦ ꯄꯨꯟꯅ ꯋꯥ ꯑꯃ ꯇꯥꯟꯅꯔꯝꯃꯤ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯔꯒꯗꯤ ꯍꯥꯏꯗꯅ ꯅꯔꯁꯁꯤꯡ ꯑꯗꯨꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯗꯥꯡꯁꯦ ꯑꯩꯈꯣꯏ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯔꯁꯤ ꯍꯥꯏꯗꯤ ꯄꯨꯟꯅ ꯂꯩꯁꯤ ꯗꯣꯛꯇꯔꯅꯤ ꯀꯥꯏꯗꯅ ꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯗ ꯋꯥꯔꯤꯗꯣ ꯇꯝꯃꯨꯕꯗ ꯅꯣꯛꯇꯨꯝ ꯅꯣꯛꯁꯜꯂꯛꯏ ꯃꯣꯏꯗꯤ ꯑꯩꯈꯣꯏꯅꯒ ꯐꯥꯒꯤ ꯇꯧꯕ ꯃꯥꯜꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯁꯨꯝꯅ ꯅꯔꯁꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯗ꯭ꯌꯨꯇꯤ ꯃꯇꯝ ꯂꯣꯏꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ ꯌꯨꯝ ꯍꯦꯛ ꯍꯜꯂꯛꯄꯒ ꯑꯩꯁꯦ ꯑꯩꯒꯤ ꯀꯥꯗ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯒ ꯃꯨꯟꯅ ꯑꯩꯁꯦ ꯏꯁꯥ ꯏꯇꯣꯝꯗ ꯌꯦꯡꯖꯩ ꯃꯗꯨꯗ ꯑꯩꯒꯤ ꯃꯥꯏꯒꯤ ꯅꯔꯨꯝ ꯃꯌꯥꯁꯤꯗ ꯉꯛꯁꯪ ꯉꯥꯡꯅ ꯗꯥꯛꯐꯝ ꯑꯃ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯑꯩꯁꯨ ꯈꯪꯉꯤ ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯏꯃꯥꯗꯁꯨ ꯑꯩꯅ ꯋꯥꯔꯤꯗꯣ ꯇꯝꯃꯤ ꯏꯃꯥ ꯑꯩ ꯊꯕꯛꯁꯦ ꯇꯣꯛꯑꯒꯦꯗ ꯑꯥꯗ ꯀꯔꯤꯅꯣ ꯃꯩꯇꯧ ꯇꯧꯍꯧꯔꯦ ꯍꯣꯁꯄꯤꯇꯥꯜꯗꯨ ꯌꯥꯝꯅ ꯇꯝꯅꯔꯦ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯀꯩꯗꯧꯔꯒꯦꯅꯦ ꯏꯕꯨꯡꯉꯣ ꯇꯝꯅꯩꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯪꯉꯛꯏ ꯑꯩꯅꯁꯨ ꯋꯥꯔꯤꯗꯣ ꯏꯃꯥꯗ ꯁꯦꯡꯅ ꯇꯝꯃꯤ ꯏꯃꯥ ꯍꯥꯟꯅꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯕ ꯅꯠꯇꯦ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯑꯉꯥꯎꯕ ꯅꯨꯄꯥ ꯑꯃ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯅꯣꯡꯃ ꯑꯍꯤꯡ ꯑꯃ ꯄꯨꯈꯠꯂꯛꯏ ꯑꯉꯥꯎꯕ ꯅꯨꯄꯥꯗꯣ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯍꯦꯛ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠ ꯑꯗꯨꯗꯩ ꯑꯗꯨꯝ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯀꯩꯒꯨꯝꯕ ꯑꯃ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯇꯧꯕ ꯍꯧꯔꯛꯑꯕꯅꯤ ꯑꯅꯝꯕꯅ ꯃꯤꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯕ ꯑꯗꯨꯒ ꯏꯟꯊꯨꯕ ꯁꯨꯃꯥꯏꯅ ꯇꯧꯏ ꯃꯁꯛꯁꯨ ꯎꯗꯕ ꯃꯤ ꯑꯃꯅ ꯑꯗꯨꯅ ꯏꯃꯥ ꯑꯩꯗꯤ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯅ ꯂꯩꯕꯁꯦ ꯀꯤꯔꯦ ꯇꯣꯛꯅꯤꯡꯉꯦ ꯍꯥꯏꯔꯝꯃꯤ ꯏꯃꯥꯅ ꯑꯃꯨꯛ ꯏꯍꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯗꯨꯗꯤ ꯑꯗꯨꯗ ꯃꯊꯋꯥꯏ ꯃꯃꯤꯗꯨ ꯂꯩꯔꯝꯃꯅꯤ ꯑꯗꯨ ꯏꯆꯥꯅ ꯇꯜꯂꯒꯗꯤ ꯇꯣꯛꯀꯦꯁꯨ ꯇꯣꯛꯑꯣꯗ ꯊꯕꯛꯇꯨꯕꯨ ꯑꯗꯨ ꯈꯛꯇꯁꯨ ꯅꯠꯇꯦ ꯇꯣꯛꯑꯣ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯉꯣ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯑꯃꯨꯛ ꯍꯣꯏ ꯏꯃꯥ ꯑꯩꯁꯨ ꯇꯣꯛꯑꯒꯦ ꯅꯤꯡꯂꯕꯅꯤ ꯏꯁꯥꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯀꯤ ꯑꯈꯪ ꯅꯪꯕꯁꯤ ꯐꯠꯇꯦ ꯍꯥꯏꯅꯩ ꯑꯗꯨꯅ ꯇꯣꯛꯑꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯑꯩꯁꯦ ꯇꯣꯛꯑꯒꯦꯅ ꯃꯣꯏ ꯃꯌꯥꯝꯗꯁꯨ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯇꯣꯛꯑꯅꯤ ꯍꯥꯏꯕꯗꯨꯗ ꯃꯣꯏ ꯑꯇꯩꯁꯤꯡ ꯑꯗꯨꯅꯁꯨ ꯃꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯍꯧꯗꯦ ꯑꯗꯨꯒ ꯃꯣꯏꯁꯦ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩ ꯇꯣꯛꯑꯅꯤ ꯍꯥꯏꯕꯗꯨꯗ ꯁꯦꯟ ꯈꯔ ꯈꯥꯏꯒꯠꯅꯔꯒ ꯅꯨꯃꯤꯗꯥꯡ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯀꯩꯅꯣꯝꯃ ꯊꯣꯡꯉꯒ ꯆꯥꯁꯤ ꯍꯥꯏꯅꯗꯨꯅ ꯅꯔꯁꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯩ ꯑꯩꯗꯤ ꯃꯗꯨꯐꯥꯎ ꯇꯜꯂꯕꯅꯤ ꯑꯩꯁꯨ ꯑꯔꯣꯏꯕ ꯑꯣꯏꯗꯣꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯔꯣꯏ ꯈꯟꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯅꯨꯃꯤꯗꯥꯡꯗ ꯀꯔꯤꯅꯣꯝꯃ ꯊꯣꯡꯉꯝꯃꯤ ꯆꯥꯕ ꯂꯣꯏꯔꯒ ꯑꯩꯗꯤ ꯌꯨꯝꯗ ꯍꯜꯂꯒꯦ ꯇꯧꯕꯗꯨꯗ ꯏꯃꯥꯟꯅꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯊꯤꯕꯣ ꯅꯪꯁꯨ ꯉꯁꯤꯅ ꯂꯣꯏꯔꯦ ꯑꯗꯨꯅ ꯏꯕꯥꯅꯤ ꯉꯁꯤꯗꯤ ꯁꯤꯗ ꯗ꯭ꯌꯨꯇꯤ ꯇꯥꯃꯤꯟꯅꯔꯁꯤ ꯀꯩꯅꯣ ꯑꯩꯁꯨ ꯃꯔꯨꯞ ꯑꯃ ꯌꯥꯎꯁꯜꯂꯨꯗꯨꯅ ꯇꯣꯛꯄꯗꯣ ꯐꯔꯛ ꯇꯥ ꯂꯩꯔꯦ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯁꯨ ꯇꯣꯛꯑꯗꯕꯅꯤ ꯑꯗꯨ ꯅꯪ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯍꯪꯉꯛꯏ ꯇꯟꯕꯒ ꯑꯩꯁꯨ ꯃꯥꯅ ꯑꯗꯨꯃꯥꯏꯅꯒ ꯑꯃꯨꯛ ꯍꯥꯏꯖꯜꯂꯛꯄꯗꯨꯗ ꯑꯩꯁꯨ ꯀꯔꯤ ꯈꯨꯝꯗꯣꯏꯅꯣ ꯈꯪꯉꯝꯗꯦ ꯑꯍꯤꯡꯗꯨꯃ ꯑꯗꯨꯗ ꯂꯩꯕꯗꯣ ꯀꯤꯕꯒ ꯀꯩꯒ ꯑꯩꯁꯨ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ ꯑꯗꯨꯅ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯤ ꯏꯃꯥꯟꯅꯕ ꯑꯗꯨꯅꯁꯨ ꯊꯦꯕꯣ ꯅꯪ ꯅꯕꯨꯛ ꯐꯠꯇꯕ ꯇꯧꯅꯨꯗ ꯉꯁꯤꯅ ꯅꯪꯗꯤ ꯂꯣꯏꯗꯣꯔꯗꯨꯗꯤ ꯍꯪꯉꯛꯏ ꯑꯩꯁꯨ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯇꯗꯅ ꯍꯣꯏꯁꯦ ꯐꯔꯦ ꯅꯪ ꯑꯃꯀꯣ ꯍꯥꯏꯗꯅ ꯑꯩꯁꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯒꯤ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯄꯨꯈꯤ ꯃꯥꯒ ꯑꯩꯒꯁꯦ ꯁꯨꯝ ꯀꯩꯅꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯍꯥꯟꯅꯒꯨꯝ ꯑꯩꯈꯣꯏꯒꯤ ꯐꯝꯐꯝ ꯑꯗꯨꯗ ꯂꯩꯃꯤꯟꯅꯩ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯩꯗꯤ ꯑꯗꯨꯝ ꯇꯨꯝꯂꯕꯖꯥꯠꯅꯤ ꯇꯦꯕꯜ ꯑꯗꯨꯗ ꯁꯨꯝ ꯉꯥꯔꯒ ꯏꯃꯥꯟꯅꯕ ꯑꯗꯨꯗꯤ ꯃꯥꯗꯤ ꯇꯣꯏꯂꯦꯠ ꯇꯧꯅꯤꯡꯉꯛꯇꯅ ꯇꯣꯏꯂꯦꯠ ꯔꯨꯝꯗ ꯁꯨꯝ ꯆꯪꯉꯛꯄꯁꯤꯗ ꯃꯥꯁꯦ ꯇꯣꯏꯂꯦꯠ ꯇꯧꯔꯤꯉꯩ ꯇꯣꯏꯂꯦꯠꯀꯤ ꯊꯣꯡꯒꯤ ꯂꯣꯛ ꯀꯕꯖ ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯗ ꯒꯦ ꯍꯥꯡꯇꯣꯔꯛꯏ ꯍꯥꯏ ꯃꯗꯨꯗ ꯃꯥꯁꯨ ꯀꯤꯗꯅ ꯄ꯭ꯔꯞ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯑꯒ ꯑꯩꯅ ꯇꯨꯝꯃꯤꯗꯣ ꯍꯧꯗꯣꯔꯛꯏ ꯑꯗꯨꯒ ꯋꯥꯔꯤꯗꯣ ꯑꯩꯉꯣꯟꯗꯁꯨ ꯇꯝꯃꯛꯏ ꯑꯩꯁꯨ ꯃꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏ ꯇꯨꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯗꯅꯅꯤ ꯑꯩꯅ ꯇꯜꯂꯤꯁꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏꯁꯦ ꯄꯥꯈꯠꯂꯒꯅ ꯍꯦꯟꯕꯅꯤ ꯑꯩꯁꯨ ꯂꯩꯔꯤꯁꯤꯗꯤ ꯄꯥꯈꯠꯀꯅꯨ ꯁꯤ ꯍꯥꯏꯗꯅ ꯑꯩꯅ ꯃꯥꯕꯨ ꯐꯥꯊꯕꯤꯔꯛꯑꯝꯃꯤ ꯑꯩꯅ ꯑꯗꯨꯝꯅ ꯐꯥꯊꯕꯤꯕ ꯑꯗꯨꯗ ꯃꯥꯁꯨ ꯍꯣꯏ ꯚꯥꯏ ꯑꯩ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯗꯅ ꯃꯥꯒꯤ ꯀꯤꯔꯝꯕꯗꯨ ꯈꯔꯗꯤ ꯏꯪꯊꯖꯩ ꯁꯨꯝ ꯏꯕꯥꯅꯤꯁꯤ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯤꯉꯩ ꯑꯩꯅ ꯐꯝꯂꯤꯕ ꯆꯧꯀ꯭ꯔꯤ ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯗ ꯀ꯭ꯔꯦꯛ ꯁꯨꯝ ꯃꯅꯤꯡꯂꯣꯝꯗꯒꯤ ꯆꯤꯡꯉꯛꯏ ꯑꯩꯁꯨ ꯍꯥꯏꯁ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯍꯥꯏꯗꯅ ꯐꯨꯛ ꯍꯧꯒꯠꯂꯛꯑꯝꯃꯤ ꯏꯃꯥꯟꯅꯕ ꯑꯗꯨꯅꯁꯨ ꯀꯩꯗꯧꯔꯒꯦ ꯍꯪꯉꯛꯏ ꯑꯩꯅꯁꯨ ꯌꯦꯡꯉꯨꯇꯨ ꯚꯥꯏ ꯁꯤꯒꯤꯁꯦ ꯍꯧꯖꯤꯛ ꯆꯤꯡꯉꯛꯏ ꯑꯁꯨꯝꯅ ꯀꯤꯅ ꯏꯕꯥꯅꯤꯁꯦ ꯑꯩꯅ ꯐꯝꯅꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯌꯥꯝꯒꯤ ꯒꯥꯔꯤ ꯈꯥꯝꯐꯝ ꯑꯣꯏꯔꯤꯕ ꯑꯗꯨꯝꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯨꯕꯥꯛꯁꯦ ꯍꯟꯖꯟ ꯈꯨꯔꯛꯏ ꯏꯕꯥꯅꯤꯗ ꯈꯧꯗꯦꯝꯕꯒꯤ ꯃꯑꯣꯡꯅꯤ ꯏꯕꯥꯅꯤꯁꯦ ꯑꯃꯨꯛ ꯆꯪꯉꯒ ꯌꯦꯡꯒꯨꯝꯁꯤꯔ ꯍꯥꯏꯗꯅ ꯁꯨꯝ ꯋꯥ ꯉꯥꯡꯅꯗꯨꯅ ꯂꯩ ꯍꯟꯖꯟ ꯈꯨꯕꯥꯛꯁꯦ ꯊꯨꯅ ꯈꯨꯔꯛꯄꯗꯒꯤ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨꯅ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯈꯤꯇꯪ ꯂꯥꯞꯇꯛ ꯇꯧꯔꯒ ꯀꯥꯞꯁꯟꯗꯨꯅ ꯌꯦꯡꯉꯤ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨꯅ ꯌꯧꯕ ꯃꯩꯉꯥꯟ ꯑꯗꯨꯗꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯎꯗꯦ ꯑꯗꯨꯕꯨ ꯇꯣꯔꯆ ꯂꯥꯏꯠꯀꯤ ꯃꯩꯉꯥꯟ ꯑꯗꯨꯅ
ꯌꯧꯕ ꯉꯝꯗꯕ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯁꯨꯝ ꯃꯃꯤ ꯑꯣꯏꯅ ꯑꯃꯝꯕꯗꯨꯗ ꯀꯩꯒꯨꯝꯕ ꯑꯃ ꯏꯅꯩ ꯏꯅ ꯆꯠꯄꯗꯣ ꯃꯗꯨ ꯎꯔꯛꯄꯗ ꯏꯕꯥꯅꯤꯁꯦ ꯀꯤꯕꯗ ꯈꯝ ꯊꯦꯡꯈꯤ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯊꯦꯕꯣ ꯑꯩꯁꯨ ꯇꯣꯛꯑꯒꯦꯗ ꯁꯤ ꯌꯧꯔꯒꯗꯤ ꯚꯥꯏ ꯑꯩꯁꯨ ꯀꯤꯖꯔꯦ ꯁꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯒ ꯀꯅꯥꯅ ꯁꯤꯗ ꯂꯩꯕ ꯉꯝꯗꯣꯔꯤꯒꯦ ꯍꯌꯦꯡ ꯏꯕꯥꯅꯤ ꯍꯟꯃꯤꯟꯅꯈ꯭ꯔꯁꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯃꯈꯣꯏ ꯑꯗꯨꯅꯤ ꯑꯗꯨꯅ ꯅꯪꯁꯨ ꯇꯣꯛꯀꯦꯒ ꯇꯣꯛꯍꯧꯔꯣ ꯅꯨꯃꯤꯗꯥꯡ ꯃꯤ ꯑꯅꯤ ꯁꯨꯅ ꯁꯤꯗ ꯂꯩꯃꯤꯟꯅꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯤꯉꯩ ꯏꯃꯥꯟꯅꯕ ꯑꯗꯨꯒꯤ ꯂꯨꯈꯝꯗ ꯃꯁꯛ ꯎꯗꯕ ꯀꯩꯒꯨꯝꯕ ꯑꯃꯅ ꯈꯨꯄꯥꯡꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯔꯝꯃꯒ ꯒꯣꯡ ꯒꯣꯡ ꯆꯦꯟꯈꯠꯈꯤꯕ ꯃꯈꯣꯟꯁꯤ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯁꯨ ꯀꯤꯕꯣꯏ ꯁꯥꯎꯅꯤꯡꯕꯣꯏ ꯍꯦ ꯑꯉꯥꯎꯕ ꯁꯤꯔꯒꯗꯤ ꯀꯩꯗꯧꯕꯒꯤ ꯇꯝꯅꯔꯛꯏꯅꯣ ꯅꯪꯅꯅꯤ ꯈꯪꯉꯤ ꯍꯥꯏꯗꯅ ꯃꯥꯁꯨ ꯂꯥꯎꯁꯜꯂꯛꯑꯝꯃꯤ꯫ ꯑꯩꯅꯁꯨ ꯑꯃꯨꯛ ꯌꯥꯔꯦꯍꯦ ꯃꯣꯏꯒꯤ ꯃꯊꯛꯇ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯨꯔꯁꯤ ꯂꯥꯛꯑꯣ ꯃꯊꯛꯇ ꯀꯥꯔꯁꯤ ꯍꯥꯏꯗꯅ ꯅꯔꯁ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯆꯪꯉꯒ ꯂꯩ꯫ ꯃꯁꯤꯗ ꯑꯉꯥꯡ ꯎꯅꯈꯤꯕꯒꯤ ꯑꯗꯨꯗ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯤ ꯁꯪꯗꯨꯅ ꯂꯩꯅꯔꯤꯕꯁꯤꯡ ꯑꯗꯨꯅꯁꯨ ꯀꯩꯅꯣꯅꯦ ꯅꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯕꯣ ꯇꯝꯅꯒꯨꯝ ꯂꯥꯛꯀꯨꯝ ꯀꯔꯤꯅꯣꯃ ꯇꯧꯏꯅꯦ ꯁꯤꯕꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕ꯭ꯔꯣ ꯍꯪꯉꯛꯏ꯫ ꯏꯕꯥꯅꯤꯁꯨ ꯅꯨꯃꯤꯠꯇꯨꯅ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯗꯣꯔꯕꯅꯤꯅ ꯃꯣꯏꯗ ꯑꯁꯦꯡꯕꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯄꯤꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯏꯕꯥꯅꯤꯁꯨ ꯌꯨꯝꯗ ꯑꯗꯨꯝ ꯍꯟꯅꯔꯛꯏ꯫ ꯃꯌꯥꯝ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯦ ꯃꯇꯥꯡ ꯉꯁꯥꯏꯗ ꯂꯣꯏꯖꯔꯦ꯫ ꯑꯅꯤꯁꯨꯕ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯔꯤ꯫ ꯋꯥꯔꯤꯁꯦ ꯑꯩꯒꯤ ꯏꯃꯨꯡ ꯑꯃꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ꯫ ꯃꯇꯝꯗꯣ ꯑꯩꯁꯦ ꯀ꯭ꯂꯥꯁ 9 ꯇꯃꯛ ꯇꯝꯂꯤ꯫ ꯏꯆꯤꯜ ꯏꯅꯥꯎꯁꯨ ꯑꯅꯤ ꯁꯨꯏ ꯏꯆꯦꯒ ꯑꯩꯒ ꯈꯛꯇꯅꯤ꯫ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯗꯤ ꯅꯠꯆꯗꯦ꯫ ꯕꯕꯥꯅ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯃꯗ ꯑꯣꯖꯥ ꯑꯣꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯐꯤ ꯁꯥꯗꯨꯅ ꯌꯨꯝꯗ ꯁꯦꯟ ꯇꯥꯜꯂꯝꯃꯤ꯫ ꯂꯥꯏꯔꯕ ꯑꯣꯏꯖꯔꯒꯁꯨ ꯏꯃꯥ ꯕꯕꯥꯅ ꯏꯆꯦꯒ ꯑꯩꯒꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯖꯩ꯫ ꯑꯩꯅ ꯀ꯭ꯂꯥꯁ 9 ꯀꯥꯕꯗ ꯏꯆꯦꯗꯤ ꯀ꯭ꯂꯥꯁ 12 ꯇꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯆꯦꯁꯨ ꯅꯨꯄꯥ ꯑꯃ ꯈꯪꯅꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯏꯆꯦꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ꯫ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯁꯨ ꯄꯨꯜꯂꯝꯃꯤ꯫ ꯃꯃꯤꯡꯅ ꯁꯒꯔ ꯀꯧꯏ ꯁ꯭ꯀꯨꯜꯒꯤꯁꯨ ꯇꯣꯞꯄꯔꯅꯤ꯫ ꯑꯣꯖꯥꯁꯤꯡꯅꯁꯨ ꯃꯥꯕꯨ ꯈꯪꯗꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯗꯥ ꯁꯒꯔꯁꯨ ꯑꯩꯈꯣꯏꯒꯨꯝꯕꯅꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯖꯔꯒꯁꯨ ꯌꯥꯝꯅ ꯂꯥꯏꯔꯕ ꯏꯃꯨꯡꯗꯒꯤꯅꯤ꯫ ꯅꯣꯡꯃꯗꯤ ꯏꯆꯦꯅ ꯃꯈꯨꯠꯇ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝꯗ ꯃꯈꯨꯠꯇ ꯀꯔꯤꯅꯣꯃ ꯄꯥꯏꯗꯨꯅ ꯆꯪꯉꯛꯏꯕꯗꯨ ꯑꯩꯅ ꯎꯔꯝꯃꯤ꯫ ꯑꯩꯁꯨ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯁꯟꯗꯨꯅ ꯏꯆꯦ ꯀꯩꯅꯣ ꯅꯪꯅ ꯄꯨꯔꯛꯏꯗꯨꯕꯨ ꯑꯆꯥꯄꯣꯠꯂꯣ? ꯏꯆꯦꯁꯨ ꯅꯣꯛꯇꯨꯅ ꯇꯞꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯠꯇꯦꯗ ꯐꯣꯟꯅꯤ ꯅꯣꯏ ꯗꯥ ꯁꯒꯔꯅ ꯂꯩꯕꯤꯔꯛꯄꯅꯤ꯫ ꯑꯩꯅꯁꯨ ꯏꯆꯦꯗ ꯅꯣꯛꯇꯨꯅ ꯌꯥꯗꯦꯀꯣ ꯃꯤꯒꯤꯗꯤ ꯐꯣꯟꯒ ꯄꯤꯔꯛꯏ꯫ ꯑꯩꯅ ꯑꯗꯨꯝꯅ ꯂꯛꯅꯕꯗꯨꯗ ꯏꯆꯦꯁꯨ ꯅꯣꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ꯫ ꯏꯃꯥꯁꯨ ꯊꯣꯔꯛꯇꯨꯅ ꯑꯩꯉꯣꯟꯗ ꯍꯩ ꯅꯆꯤꯟ ꯅꯅꯥꯎꯅ ꯉꯥꯡꯅꯔꯤꯗꯨ ꯀꯔꯤꯅꯣ? ꯑꯩꯁꯨ ꯏꯃꯥ ꯇꯥꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯏꯃꯥꯗ ꯇꯞꯅ ꯁꯨꯝꯅ ꯍꯥꯏ ꯑꯣ ꯏꯃꯥ ꯅꯆꯥꯅꯨꯄꯤꯁꯦ ꯃꯁꯛ ꯐꯖꯕ ꯅꯨꯄꯥ ꯑꯃ ꯂꯥꯏꯔꯤꯛ ꯍꯩꯕ ꯅꯨꯄꯥ ꯑꯃ ꯈꯪꯅꯔꯕꯅꯤ꯫ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯩꯁꯨ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯉꯛꯏ꯫ ꯏꯃꯥꯁꯨ ꯑꯩꯅ ꯉꯥꯡꯉꯤꯕꯗꯨꯗ ꯉꯛꯅ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯑꯗꯨꯒ ꯍꯩ ꯅꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ꯫ ꯅꯄꯥ ꯇꯥꯔꯒꯗꯤ ꯅꯣꯏ ꯁꯣꯏꯗꯅ ꯐꯨꯕꯤꯔꯅꯤ꯫ ꯑꯁꯨꯝꯅ ꯗꯥ ꯁꯒꯔ ꯑꯃꯗꯤ ꯏꯆꯦꯒꯁꯨ ꯄꯠ ꯇꯠꯄ ꯃꯈꯩ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯇꯝꯗꯨ ꯏꯆꯦ ꯍꯣꯏꯅ ꯀ꯭ꯂꯥꯁ 12ꯀꯤ ꯑꯦꯛꯖꯥꯝ ꯂꯣꯏꯔꯛꯄ ꯃꯇꯝꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯏꯆꯦꯁꯨ ꯀꯦꯗꯨꯅ ꯊꯣꯔꯛꯏ꯫ ꯑꯩꯁꯨ ꯏꯆꯦꯅ ꯑꯗꯨꯝꯅ ꯊꯣꯔꯛꯄꯗꯨꯗ ꯅꯣꯛꯇꯨꯅ ꯂꯛꯅꯗꯨꯅ ꯁꯨꯝꯅ ꯍꯥꯏ ꯏꯆꯦꯒꯤꯁꯦ ꯗꯥ ꯁꯒꯔ ꯎꯅꯔꯨꯒꯗꯕ ꯃꯥꯜꯂꯤꯗ꯫ ꯑꯩꯒꯤ ꯋꯥꯗꯨꯗ ꯏꯆꯦꯁꯨ ꯅꯣꯛꯇꯨꯅ ꯍꯣꯏ ꯑꯗꯣ ꯏꯃꯥꯅ ꯍꯪꯉꯛꯑꯒꯗꯤ ꯅꯪꯅ ꯈꯔ ꯐꯖꯅ ꯍꯥꯏꯔꯝꯃꯨ꯫ ꯑꯩꯅꯁꯨ ꯍꯣꯏ ꯑꯗꯣ ꯑꯆꯥꯄꯣꯠꯇꯤ ꯈꯔ ꯄꯨꯔꯛꯎꯀꯣ꯫ ꯏꯆꯦꯁꯨ ꯅꯣꯛꯑꯒ ꯑꯗꯨꯝ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯄꯨꯡꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯑꯝꯃꯤ꯫ ꯊꯦꯡꯉꯐꯥꯎ ꯏꯆꯦꯁꯨ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯑꯩꯁꯨ ꯌꯥꯝꯅ ꯄꯥꯈꯠꯂꯛꯑꯝꯃꯤ꯫ ꯕꯕꯥꯁꯨ ꯍꯜꯂꯛꯇꯨꯅ ꯑꯩꯉꯣꯟꯗ ꯍꯪꯉꯛꯏ ꯏꯕꯨꯡꯉꯣ ꯅꯆꯦꯗꯤ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯦ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝꯁꯤꯗ ꯅꯃꯥꯗꯤ ꯆꯥꯛꯀ ꯊꯣꯡꯈ꯭ꯔꯕꯣ? ꯑꯩꯅꯁꯨ ꯍꯣꯏ ꯕꯕꯥ ꯏꯃꯥꯅ ꯊꯣꯡꯂꯤꯕꯅꯤ꯫ ꯏꯆꯦꯗꯤ ꯃꯃꯥꯟꯅꯕꯤ ꯂꯥꯛꯏ ꯍꯥꯏꯗꯅ ꯊꯣꯛꯈꯤꯕꯅꯤ ꯍꯧꯖꯤꯛ ꯋꯥꯏ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯕꯥꯅꯁꯨ ꯈꯣꯟ ꯈꯔ ꯀꯜꯂꯞꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯃꯥꯟꯅꯕꯤꯔꯣ ꯃꯃꯥꯟꯅꯕꯔꯣ ꯎꯅꯕ ꯆꯠꯈ꯭ꯔꯤꯗꯨꯕꯣ? ꯆꯠꯂꯣ ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯌꯦꯡꯉꯨꯆꯣ꯫ ꯅꯣꯏꯅꯦ ꯑꯩꯅ ꯁꯥꯎꯔꯛꯑꯒꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏꯍꯦ꯫ ꯍꯧꯖꯤꯛꯄꯨ ꯅꯣꯏꯅ ꯀꯨꯁꯤꯔꯥꯁꯤ ꯇꯧꯕ ꯃꯇꯝꯂꯣ? ꯑꯩꯁꯨ ꯕꯕꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯈꯨꯟꯖꯤꯟ ꯃꯇꯣꯟ ꯐꯥꯎ ꯊꯣꯛꯇꯨꯅ ꯏꯆꯦꯕꯨ ꯉꯥꯏꯕꯤꯔꯝꯃꯤ꯫ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯦ ꯑꯗꯨꯕꯨ ꯍꯜꯂꯛꯄ ꯀꯧꯕꯗꯤ ꯂꯩꯇꯦ꯫ ꯑꯩꯁꯨ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕ ꯃꯇꯨꯡ ꯌꯨꯝꯗ ꯑꯗꯨꯝ ꯆꯪꯉꯝꯃꯤ꯫ ꯑꯩ ꯆꯪꯉꯛꯄ ꯎꯕꯗꯨꯗ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯂꯥꯛꯇ꯭ꯔꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯣꯏꯗ꯭ꯔꯦꯅꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯆꯨꯝꯂꯅꯤ꯫ ꯑꯩꯅꯁꯨ ꯕꯕꯥ ꯏꯆꯦꯒ ꯈꯪꯅꯔꯤꯗꯨ ꯌꯥꯝꯅ ꯐꯕꯅꯤ꯫ ꯆꯦꯟ ꯆꯣꯡꯕ ꯇꯧꯔꯝꯃꯒꯁꯨ ꯍꯌꯦꯡ ꯐꯥꯎꯇꯪꯗꯤ ꯉꯥꯏꯔꯁꯤ꯫ ꯑꯩꯒꯤ ꯋꯥꯗꯨꯗ ꯕꯕꯥꯅ ꯑꯩꯕꯨ ꯐꯨꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯏꯅ ꯍꯧꯖꯤꯛ ꯏꯔꯥꯡ ꯇꯧꯕ ꯃꯇꯝꯂꯣ? ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯋꯥꯅ ꯅꯣꯏꯕꯨ ꯃꯇꯤꯛ ꯆꯥꯔꯒꯗꯤ ꯍꯥꯏꯗꯅ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯅꯣꯏꯅ ꯏꯔꯥꯡꯗ ꯌꯥꯎꯗꯨꯅ ꯂꯩꯕ꯫ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯕꯕꯥꯁꯨ ꯏꯃꯨꯡꯗ ꯑꯗꯨꯝ ꯁꯥꯎꯅ ꯆꯪꯈꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯣ ꯑꯩꯈꯣꯏꯗꯤ ꯀꯅꯥꯃꯠꯇ ꯇꯨꯝꯅꯗ꯭ꯔꯦ꯫ ꯑꯌꯨꯛ ꯉꯟꯇꯥꯗꯣ ꯏꯃꯥꯅ ꯍꯥꯏꯕꯗꯒꯤ ꯕꯕꯥꯁꯨ ꯄꯥꯎ ꯍꯩꯗꯣꯛꯄ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯦ ꯉꯥꯏꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯍꯜ 3 ꯆꯪꯉꯛꯇꯨꯅ ꯕꯕꯥꯗ ꯈꯣꯏꯔꯝꯃꯤ
ꯕꯕꯥꯅꯁꯨ ꯌꯥꯔꯦ ꯀꯥꯈꯠꯄꯤꯔꯛꯑꯣ ꯁꯤ ꯍꯥꯏꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯗ ꯑꯗꯨꯝ ꯈꯪꯉꯝꯃꯤ ꯏꯆꯦꯅ ꯆꯦꯜꯂꯤꯕꯁꯤ ꯗꯥ ꯁꯥꯒꯔꯗ ꯅꯠꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯕꯕꯥꯅꯁꯨ ꯏꯆꯦꯕꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯊꯤꯜꯂꯛꯅꯕ ꯍꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯋꯥ ꯑꯃꯇ ꯉꯥꯡꯅꯗꯦ ꯏꯆꯦꯕꯨ ꯊꯤꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯅꯩ ꯏꯆꯦ ꯊꯤꯜꯂꯛꯑꯕꯗ ꯑꯩꯁꯨ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯏꯆꯦ ꯅꯪꯅ ꯆꯦꯜꯂꯤꯁꯤꯕꯨ ꯗꯥ ꯁꯥꯒꯔꯗ ꯅꯠꯇꯕ꯭ꯔꯣ ꯑꯩꯅ ꯍꯪꯂꯤꯕꯗꯨꯗ ꯏꯆꯦꯁꯨ ꯃꯁꯥꯗ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ ꯀꯅꯥꯒꯤ ꯁꯥꯒꯔꯅꯣ ꯈꯪꯗꯦ ꯑꯩꯅ ꯆꯦꯜꯂꯤꯁꯤꯗꯤ ꯔꯥꯖ ꯀꯧꯕ ꯅꯨꯄꯥ ꯑꯃꯗꯅꯤ ꯅꯨꯄꯥꯗꯨ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏ ꯑꯩꯁꯨ ꯏꯆꯦꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯔꯒ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯗꯤ ꯄꯣꯛꯑꯝꯃꯤ ꯏꯆꯦꯒ ꯗꯥ ꯁꯥꯒꯔꯒꯁꯤ ꯆꯍꯤ 5-6 ꯁꯨꯔꯕꯅꯤ ꯃꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯤꯁꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯆꯦꯗꯤ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯈꯥꯏꯗꯕꯅꯤ ꯗꯥ ꯁꯥꯒꯔꯕꯨꯁꯨ ꯏꯆꯦꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ ꯉꯁꯤ ꯏꯆꯦꯅ ꯈꯨꯝꯂꯛꯏꯕ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯑꯩꯁꯨ ꯌꯥꯝꯅ ꯉꯛꯄ ꯑꯃꯗꯤ ꯄꯣꯛꯏ ꯕꯕꯥ ꯏꯃꯥꯅ ꯏꯆꯦꯕꯨ ꯀꯧꯗꯨꯅ ꯃꯆꯤꯟ ꯍꯪꯉꯝꯃꯤ ꯏꯆꯦꯅ ꯃꯁꯥꯅ ꯌꯥꯏ ꯍꯥꯏꯗꯅ ꯑꯗꯨꯝ ꯈꯨꯝꯃꯛꯏ ꯏꯆꯦꯅꯁꯨ ꯃꯁꯥꯅ ꯌꯥꯏ ꯍꯥꯏꯔꯕꯅꯤ나 ꯆꯦꯟ ꯆꯣꯡꯂꯒ ꯀꯨꯏꯅ ꯌꯨꯝꯗ ꯊꯝꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯕꯕꯥꯅ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯕꯨ ꯀꯧꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯗ ꯋꯥ ꯇꯥꯟꯅꯔꯝꯃꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯔꯕꯗ ꯏꯆꯦꯒꯤ ꯃꯑꯣꯡ ꯃꯇꯧꯗꯤ ꯅꯣꯡꯃꯒꯤ ꯀꯔꯤꯅꯣꯃ ꯁꯨꯝ ꯇꯧꯕ ꯍꯧꯔꯛꯏ ꯑꯩꯁꯦ ꯋꯥꯈꯟꯗꯁꯨ ꯈꯜꯂꯤ ꯏꯆꯦꯁꯤꯕꯨ ꯃꯣꯏꯅ ꯀꯩꯒ ꯇꯧꯈ꯭ꯔꯕꯖꯥꯠꯅꯣ ꯇꯟꯖꯥ ꯑꯗꯨꯗ ꯗꯥ ꯁꯥꯒꯔꯁꯨ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯣꯏ ꯆꯦꯆꯦꯗꯣ ꯂꯨꯍꯣꯡꯗꯣꯔꯦ ꯍꯥꯏꯔꯤꯁꯤꯕꯨ ꯆꯨꯝꯃꯕ꯭ꯔꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯅ ꯁꯨꯝꯅ ꯈꯨꯝꯃꯤ ꯍꯣꯏ ꯗꯥ ꯁꯥꯒꯔ ꯆꯨꯝꯃꯤ ꯑꯩꯁꯨ ꯃꯪꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯦ ꯗꯥ ꯁꯥꯒꯔꯁꯨ ꯏꯆꯦꯕꯨ ꯋꯥꯔꯧꯗꯨꯅ ꯍꯥꯏꯔꯛꯏ 이붕어 ꯑꯍꯦꯟꯕ ꯄꯥꯝꯕ ꯃꯤ ꯉꯥꯛꯇꯅꯤ ꯂꯥꯏꯔꯕ ꯑꯩꯅꯕꯨ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯒꯅꯤ ꯐꯔꯦ ꯅꯣꯏ ꯏꯆꯦꯗꯣ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯔꯁꯅꯨ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯑꯗꯨꯝ ꯈꯪꯉꯦ ꯗꯥ ꯁꯥꯒꯔꯁꯦ ꯀꯞꯄꯦ ꯍꯥꯏꯕ ꯊꯨꯅ ꯐꯣꯟ ꯑꯗꯨ ꯑꯗꯨꯝ ꯀꯛꯊꯠꯈꯤꯔꯝꯃꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯗꯅ ꯏꯆꯦꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯈꯜꯂꯝꯃꯤ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯂꯨꯍꯣꯡꯕ ꯅꯛꯁꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯏꯆꯦꯒ ꯑꯩꯒ ꯅꯣꯡꯃ ꯗꯨꯀꯥꯟ ꯊꯣꯛꯄꯗ ꯗꯥ ꯁꯥꯒꯔꯁꯨ ꯊꯦꯡꯅꯔꯝꯃꯤ 이제서 다 사글보 우보다 거리노 삭로올라마도 호옹키 수거나서 아이보 거럭도나 그라이다 살루보노 항아이 아이서 뽀ꯠ 아마 레이루바니 그라이다 살루보노 다 사글디 항아미 다 사글나서 타바마 살루바니 아도 아이 살루키게 하이럼도나 마디 좀 잣크레 이제서 다 사글나 삭히바도 아도 문나 예행도나 레허위 마두다이니 이세도 원산도나 이세낭 하우지키도 마삭 항브로 이세나서 항이 거리기 강다니 ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯕꯛꯀꯤꯅꯤ ꯈꯟꯅ ꯂꯩꯔꯕꯅꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯏꯕꯥꯅꯤ ꯊꯦꯡꯅꯔꯛꯈꯤꯅꯤ ꯅꯨꯃꯤꯠꯇꯤ ꯑꯗꯨꯝ ꯍꯧꯈꯤꯕꯅ ꯏꯆꯦꯁꯨ ꯂꯨꯍꯣꯡꯈ꯭ꯔꯦ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯏꯃꯥ ꯍꯣꯏꯅ ꯆꯠꯄꯗꯁꯨ ꯏꯆꯦꯁꯨ ꯌꯥꯝꯅ ꯀꯞꯍꯧꯏ ꯍꯧꯖꯤꯛ ꯏꯆꯦꯅ ꯂꯩꯔꯤꯕ ꯏꯕꯥꯏꯅꯗꯤ ꯏꯆꯦꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯑꯗꯨꯕꯨ ꯏꯃꯨꯡ ꯃꯅꯨꯡꯅꯗꯤ ꯄꯥꯝꯗꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯑꯩꯈꯣꯏꯅ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯏꯃꯥ ꯕꯕꯥꯅꯁꯨ ꯂꯨꯍꯣꯡꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯃꯥꯅ ꯉꯝꯅꯕ ꯃꯥꯌꯣꯛꯅꯖꯔꯅꯤ ꯃꯗꯨ ꯉꯝꯅꯤꯅ ꯆꯠꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯈꯜꯂꯝꯃꯤ ꯇꯧꯕꯇꯕꯨ ꯑꯩꯅ ꯕꯕꯥ ꯏꯃꯥꯗꯗꯤ ꯕꯕꯥ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯏꯆꯦꯕꯨ ꯑꯣꯠꯅꯩꯕꯗꯤ ꯑꯩꯅ ꯌꯥꯔꯣꯏ ꯂꯨꯍꯣꯡꯈꯤꯕ ꯊꯥ ꯑꯃꯈꯛꯇ ꯉꯥꯏꯔꯤ ꯁꯤꯗꯕꯨ ꯃꯣꯏꯅ ꯏꯆꯦꯕꯨ ꯑꯣꯠꯅꯩꯕ ꯌꯥꯕ꯭ꯔꯥ ꯕꯕꯥꯅꯁꯨ ꯏꯕꯨꯡꯉꯣ ꯂꯩꯃꯤꯟꯅꯔꯒꯗꯤ ꯈꯟꯅꯕ ꯍꯥꯏꯔꯤꯁꯤ ꯃꯍꯧꯁꯥꯅꯤ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯈꯨꯠ ꯊꯤꯟꯖꯤꯜꯂꯨꯕ ꯌꯥꯕ ꯅꯠꯇꯦ ꯃꯇꯥꯡ ꯃꯇꯝ ꯍꯥꯏꯕ ꯑꯃ ꯂꯩ ꯇꯟꯖꯥꯗꯨ ꯉꯥꯏꯁꯤ ꯃꯣꯏꯅ ꯅꯆꯦꯕꯨ ꯐꯨ ꯆꯩꯔꯒꯁꯨ ꯍꯥꯠꯄꯃꯛꯇꯤ ꯍꯥꯠꯂꯣꯏꯗꯅ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯏꯆꯦꯁꯦ ꯀꯞꯇꯨꯅ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ ꯑꯩꯅꯁꯨ ꯏꯆꯦꯗ ꯏꯆꯦ ꯂꯩꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯀꯝꯗꯧꯒꯦ ꯃꯣꯏꯅ ꯏꯆꯦꯕꯨ ꯊꯤꯅ ꯇꯧꯕ꯭ꯔꯣ ꯏꯆꯦꯁꯨ ꯅꯣꯛꯄꯤ ꯑꯃꯨꯛ ꯇꯧꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯏꯕꯨꯡꯉꯣ ꯏꯆꯦ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯐꯣꯟ ꯇꯧꯔꯛꯄꯅꯤ ꯑꯩꯅꯁꯨ ꯀꯩꯅꯣ ꯍꯥꯏꯌꯨꯅꯦ ꯏꯆꯦ ꯅꯨꯡꯉꯥꯏꯕ ꯄꯥꯎꯔꯣ ꯏꯆꯦꯅꯁꯨ ꯃꯥꯅꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯏꯆꯦ ꯊꯥ ꯂꯦꯞꯄꯤ ꯏꯆꯥ ꯎꯕ ꯐꯪꯂꯅꯤ ꯑꯩꯅꯁꯨ ꯏꯆꯦ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯅꯦ ꯑꯩ ꯍꯣꯔꯦꯟ ꯏꯃꯥ ꯕꯕꯥꯗꯁꯨ ꯍꯥꯏꯔꯒꯦ ꯂꯥꯛꯄ ꯌꯥꯔꯒꯗꯤ ꯅꯣꯡꯃ ꯂꯥꯛꯀꯦ ꯏꯆꯦꯒꯤ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯃ ꯂꯩꯔꯒ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯏꯆꯦꯁꯨ ꯄꯥꯈꯠꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ ꯏꯕꯨꯡꯉꯣ ꯅꯣꯏ ꯂꯥꯛꯀꯅꯨꯗ ꯃꯇꯥꯡ ꯆꯥꯔꯀꯥꯟꯗ ꯂꯥꯛꯎ ꯑꯩꯅꯁꯨ ꯍꯣꯏ ꯏꯆꯦ ꯐꯔꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯍꯣꯔꯦꯟ ꯏꯃꯥ ꯕꯕꯥ ꯂꯥꯛꯑꯒ ꯄꯥꯎꯗꯨ ꯇꯝꯃꯒꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯄꯥ ꯃꯌꯨꯝꯅ ꯏꯆꯦꯕꯨ ꯑꯣꯠ ꯅꯩꯕꯤꯕ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯇꯣꯏꯅ ꯑꯃꯨꯛ ꯇꯥꯕ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯏꯆꯦꯅ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯋꯥꯗꯨ ꯀꯌꯥ ꯀꯟꯅ ꯉꯥꯡꯕ ꯉꯝꯃꯝꯗꯦ ꯅꯣꯡꯃꯗꯤ ꯏꯆꯦꯁꯦ ꯑꯍꯤꯡꯗ ꯀꯞꯇꯨꯅ ꯐꯣꯟꯗꯨ ꯑꯃꯨꯛ ꯇꯧꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯑꯩꯁꯨ ꯄꯥꯈꯠꯇꯅ ꯏꯆꯦꯗ ꯁꯨꯝꯅ ꯍꯪꯉꯤ ꯏꯆꯦ ꯀꯩꯗꯧꯔꯒꯦ ꯏꯆꯦꯅ ꯀꯞꯂꯤꯗꯨꯕꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎ ꯏꯆꯦꯅꯁꯨ ꯏꯕꯨꯡꯉꯣ ꯅꯣꯏ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯎ ꯏꯆꯦ ꯃꯣꯏꯅ ꯐꯨꯕꯗ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯏꯆꯦ ꯏ ꯇꯥꯔꯦ ꯅꯣꯏ ꯑꯃꯨꯛꯇ ꯂꯥꯛꯎ ꯑꯩꯅꯁꯨ ꯏꯕꯥꯏꯅꯕꯨ ꯏꯆꯦꯗ ꯐꯨꯕ꯭ꯔꯣ ꯑꯍꯤꯡꯁꯤꯗ ꯏꯆꯦꯁꯨ ꯄꯥꯈꯠꯅ ꯑꯗꯨꯝ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯊꯨꯅ ꯂꯥꯛꯎ ꯏꯆꯦꯅ ꯂꯩꯔꯤꯁꯦ ꯂꯝꯕꯦꯟꯗꯅꯤ ꯃꯣꯏ ꯑꯃꯨꯛ ꯊꯣꯔꯛꯑꯒꯗꯤ ꯏꯆꯦ ꯁꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ ꯑꯩꯁꯨ ꯃꯗꯨ ꯇꯥꯕꯗ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗ꯭ꯔꯕꯗꯒꯤ ꯕꯕꯥ ꯏꯃꯥꯕꯨ ꯍꯧꯗꯣꯛꯇꯨꯅ ꯋꯥꯔꯤꯗꯨ ꯇꯝꯃꯝꯃꯤ ꯕꯕꯥꯅꯁꯨ ꯀꯔꯤ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯊꯥ ꯂꯦꯞꯂꯤꯕ ꯏꯆꯥꯅꯨꯄꯤꯕꯨ ꯐꯨ ꯆꯩꯕ ꯇꯧꯕ ꯁꯤ ꯍꯥꯏꯗꯅ ꯕꯕꯥꯒ ꯏꯃꯥꯒ ꯕꯕꯥꯒꯤ ꯃꯔꯨꯞ ꯈꯔ ꯍꯧꯗꯨꯅ
मोइसे चतखी इसेगा पाउ फाउनदुना इसेना लैरिबदुदा चतुना इसेबो थेंगनादुना गारीदा हापमी अदुगा नुपा मयुमदा मुक चंगदुना बाबाने इबाइदा सुमना हाय नोइदे इचासे सिनख्रबनी अदुगा नंगने इचाबो फुबदि करी नतिकनो नोइ पैसा पाइरे हाइदना खुइबु सित्रिदो करीगिनो ngasiदगी चानुपी पुरनी नोइगी युम असिदा थमरoi से हाइदना इसेबो खुइना पुदुना हलामी इसेदि यामना कपामी इमागा इगना इसेबो थेमजनबिरामी हलकपगी लंबी अलसिदा इसेसे मसादो करीनो मु तौरपदगी मनाक नकपा हॉस्पिटल पुखलामी लाइबक थीबदी इसेगे पुंगनुंग ना पुरीबा अंगांग अदुसो अदुम काइखिरामी बाबागी इमागदी मसु उबा फंगलनी हाइदना हराउजबदो आशा पुनमक मांगखी असावबदो वंथदुना बाबाना सुमना हाय मोइगी मुंगदो केस तौगनी आइना मसु फावो हातपा ngamba असुक मिनुंगसि लेतब तुकसै अइना करी तौगी येंगो पाउदो ताबदे इसेदि अंगाउबिगा पांखा कोइरामी इसेबो युमदा पुदुना इमाना सेबा फजना तौबिरामी इसेसो अंगाउबिगुम ग्यान तादना कप्तुना दुम मतम सुपदा लै अइना इसेगी मनाक्ता चंगदुना सुमना हंगी इसे नंग कमाइना इबाइगा काइनख्रिबनो वरीदो अइंगोंदा खरे लिबियु इसे सोइना nganglibado करिसु खुमामदि इसेना युम असिदा हेक लाकपा नुमितगी अखोइ युमसिदा अकी तुजुंगबा मतौ क्यानोमा हौरामी अइना नुमिदांग खोंग हामा टॉयलेट रूम दा चंगुबदा टॉयलेट की मपांसदा मी अमना कोइचल चतुना लैबगी साउमदो अइना अदुम फंगामी अइसो कैनोने इसेगा ओइरबा जारा सि खंदना कौदुना हंगामी कनानो इसे नंगलो खोंग हामगे हाइरिरो हाइदना अइना अदुमना हाइरुरगसु कनासु खुमलक्तबा अदुदा अइसो किरकपदगी थुना खोंग हामबदो लोइसलामी अदुगा मपांदा थोरकपदा कनासु मुक लैरमदि अइसो इंगंगना करीनोने हौजिकता मी चपगी मखोन ताखिबदुबो नति इसेदुबो सिदा थोम बाजारने अमुक इमुंगदगा संख्रा बाजारा सि खंदुने इमुंगदा संगे तौरुबदा अगे तुंगसिदा मी अमा समदुना चतखिबगुम तौरई अइसो तुंगदा फटलांगनो ओंथोक्तुना येंगी कनासु लैतबदुदा पाखना कुयिंग कुयिंग येंगी ngahak yengambaga thune imungda sangakuna isebu thirami aina isegi kaada changbadi isedi angaubigom noktuna leirami aichu isegi manakta sangsanduna ise nangbu maningdaga thomro ise soina dumna hangobaduda noombadu lepaga sumna hairei he edi karimata thokti masaidagi edi sidallai isegi wadu taraga aisu kaisu nati haidana isegi kaadagi thorke tauringaida ise se noktuna murung murung amuk solai अइसो तौरीबा मतौ मयामदुदा इसादा कीबा मदि फाउरामी इमागी मनाक्ता जंक्सनदुना इमादा सोइना सुमना हाय इमा इसेसे तसेंगना ngaudoroba करीदुम तौरे हौजिकसो मुरुंग मुरुंग सोलगा नुअगा लेहौबनी अइना अदुमना हारुबदा इमासु नुंगाइतना सुमना हारे इबुंगा थोक्लिबा थौदोकसिंग असिदा मसिदाबो कनाना नुंगाइदोइनो थेंगनरिबा अवाबदुना वाखंदा ताइनराबनी अदुबो मसि अखोइना जेक्सना यंगसनबा मथौ ताइ अइना सुअदो इमा अखोइगी युमसे हंदक्ति करीनुम तौई थुना करीनुम यंगथोकपना फनी खल्ली इमाना बाबादसु खरा हायो नत्रगदि असोपंदा सायमना तागदबा माले इमाना सो हाइ नंगसो मुख हेंजला अनु चलोना चेदुम सेनरुसु चलो अइसो होइद हारमदुना इसेगी मनाक्ता चंगामी अइना चंगुबदसु इसेदे अमुक लेप्तुना लैरामी अइसो मनाक्ता चंगसंदुना कैदौरगी इसेना अदुदा चपिंगना लेप्तुना लैरिदुबो करी तौबो यावरगे अइना अदुमना हंगलोबदि इसेचो साउना अइगी नाक्तगी फटलांगना थोखी अइसो अदुमना थोखिबदुदा इसेबो तानरामी थुंगाना बाबासु चंगक्तुना इसेबो कौदुना इबेमा नंदि कदाइदनु नुमिदांग असिदा लालो संगसि नुमिदांग असिदा मपानदा थोकनु इसेसो बाबाना अदुमना हाइरकबदुदा थुना इमुंगदा मुक सांखी अइनासो बाबा इसेसिबो डॉक्टरदा फजना यंगथोक्सिरो मागी मोंगसे करी हाइदुनो खंगद्रे बाबाना सोइगी वादो तारगा इबुंगा करिसो तौरोइदा वाखन हेंजना खंजन तौरीनी लालो संगसि नमाना चाकलो हेउरबो अइनासो लोइरमनी बाबा चारुरासी सि हाइदना इमानासु इसेबु थेमदुना चाक पिजरामी चाइसिंग चाबा लोइरदुना अखोइसो तुमनारामी अहिंगे मतमसिदा इसेसो कना कना अमुक लाउरेई अखोइसो इसेना दुमना लाउरकपदुदा खंगदुना इसेगी मनाक्ता लोइना संगामी इसेसो कप्तुना कादुदा अमुक लेरामी अइनासो चंगसलगा कैदौरगी इसे नंगना कप्लिदुबो सेनासु सिदा कनानोम लाई अइगी मांगदा लेपमने अइ यामना कीरे माना इबु फुबा लाई अइसो वादो ताबदा कादुदा कुले लैदुना यंगामी इमागा बाबागनासु इसेबो थेमजनबिदुना करिसु तौरो येबेमा कनासु लैतिये अइनासु इमा इसेगा नंगा तुम्मो तंगाइ फद्रगदि हयेंग हॉस्पिटल दा पुरासी
Babanaso adumna taurasi ngasigi di mama nanga tummo. Imanaso hoy aiga tumhaurage. Noiso potharuro. Isege kaadagi thoraga babada ina sumna hai. Baba khoigi yumse handakti karino ma taurabani ko. Isena yum asida hek lakpadagini. Nupa mayumna kari toksilaba jano. Babana sumoyna puktok tawbu yaba natena. Hayeng doktor da mukta yengusi. Aduwa kari lay haibado tanarasi. Si haidana numito mawana nungan bangay ki. Ahingdaso saksangda mi ama laybaguma dum makhol ama thoi. Baba imagadi tumkrabani na kariso taramdi. Aide tumba thenge haidanang hek tumtharurabani. Aina mikap thorokpada ise swagi nakta leptuna layrami. Madudaiso khangduna kanna lawi. Aduga tamna mo ise da sumna hangi. Ise kaidawrage nang nasida lepamisibo. Ise swayingonda yengduna sumna hairei. Ibungo mapanda thung thilei. Imaga babaga hawdokpa taadi. Akhwani yengusi lawu. Aiso karimata tahawdabanina ise da sumna hai. Ise kanana thilino aide tahawdi. Thuno numidang sila nungaiti. Hayeng oina phajana yengsi. Aina dumna haibaduda ise so saungna chatkirami. Aiso sidi yararoi haidana isege matungda innarami. Ise na mapanda thoki tawbadu. Aina ubadagi sumna hai. Ise ngaikho aiga thosi. Nathanda thokpadi nungairoi. Se haidana ise ga aiga so mapanda thorami. Aiso ise na salibado adum innai. Ise so kuyeng yengaga sumna hairei. Ibungo tu adami ma leplisi ubra. Aiso ise na khut thinbaduda yengami. Aduga ina ise da tapna. Ise kadaidano aidi kanamta uudi. Kaino ise na haidubo. Aidi amata uudi. Ise di noktuna mo sumna kumai. Ibungo imungda sanga silao ay yamna kizari. Laeba kwege nakta lao si haidana. Siya na ibo yumlom na singdo na purai. Ay so kaino ise na taurisibo tasing ni ise sibo. Ngawra bazara kalami. Tanzado da imaga babaga sutoragto na. Ako'y da sumna hairei. Noy di mapansida kaidawriba. Ako'y na noy ni di ka na tiri. Ay na sukhang di baba ise na thusi haidana thorakpani. Aduka suron paron pungang da ngangagalay. Ay da gyanmen ga matatadre. Siya so ingon na yengdo na babaga imaga da mo sumna hai. Ima mapanda ibu miya manakawi. Ay suki da na ibu mo ga thuobani. Ado miya magalepaga lehawi. Ay yam na kire ima mapanda thokino ko. Ima so isege wado da ingon da yengay. Baba na so pare sang pamungda. Siya haido na sangge tawringay. Tunggalas da miya mathorakpagum tawray. Babaga iga so kangpekang na songkali. Aduga baba na thongdo hangdo na yengaga. Hay ibu mo nang busida mukta launi. Ay so kaidawrage baba haidana babagi manakta sangsalli. Baba na sumidong na tawbo maada lepli si ubra. Asi waira bazaro na sina hairidubo. Ako'y nisalaga yengo si ruamugta. Babagi wado taraga ina suki na sumnahay. Kaino baba sira si hairibro ahinga sida. Yengega baba yengo so ay dingamoy. Si hairamaga iso ay kada tuna sangami. Ay na dum na sangakpada ay kangka makasida. Karino malaybagi sawum si pangami. Ay so karino haidana paktaraga yengami. Adum na yengo bada hawdong nga mubi amana ay ngon na kwalam magasin ki. Baba na so karino tawri si bunga si ginumisida. Si pam na pong kangda na ko si sibatari. Asum na hingdo man ko si tumbayan na ramdi. Nungan ba nga doon na iso isegi manakta sang doon na yengami. Isegi kas da imayama matado na layrami. Ay sumado ubada pakato na iseba hawdoami. Isedi wakantada na layrambado ubada. Baba ka imaga da haidana. Tuna hospital da ako'y pulap tawraga pukhalami. Doktor sing na sosokpado yenglaba matong. Baba da tam na sum na hairei. Ang hang si karino madagi oy kiba mali. At wo ako'y nakup na yengbada. Kaigumba anaba mata uba pangdi. Masilaitin ki maramda oyrang gadar singnay. Ako'y nangamdaba matang sumayama malai. Magi si so ako'y na singnariba si. Masisway da na oyrang gani kali. Aduna thuba matamda maiba mata yengthokpiyo. Masada lai phataba layrong gadaba mali. Ako'y na yengbadadi kariso thoidokpa anabadi laite. Doktor gi wado tabada ako'y yamna ngaksarami. Baba na so doktor aduda sumnahay. Pani doktor ako'y soydana yengthoksaragi. Asumna ako'y amug isebo yumda putharai. Baba na so noy angang sibu senaramu. Si haidana baba si thuna muktsakirami. Imaga iga so isebo senaduna layrami. Si edi gyandi suta taramdi. Ngaki matong maiba mababa na pudo na lami. Maiba doon isigi masabu pay doon yengi. Aduga tam na sum na hairei. Isidi angang si mahiposim na yumlay na. Sinani mana angaw bigum tawri ba do. Si hay doon na maiba doon isibong mo na yung pirami.
Nupi masasi nupa masaduna phabire. Nupa masadugi mamadusu maibini. Nupa masaduna di nasanupisi yamna nuksijay. Seluraga yum masida thilakpa numit aduda posem thabikibani. Aduna masada yadragasu masana yai hayanbani. Aisu maibagi wado taraga loina ningsingaami. Numitudagi isegi moong mataw ahongba kayado. Aduga maibaduna amukasu makha tarai. Nupadugi mamaduna nupi masasibu pamdabadagi posem toksanbikibani. Masanupadubusu posem taudana nasanupisibu nungsidanaba taukre. Aduna ni mana nasanupisibu pusaydana tauribadu. Yung maduda nasado mukhanadi salhalurano. Aina posem subu lauthuagasu. Makhwagi manakta lairagadi amuk hekta taurakani. Nasagi punsi mangba yana lairi ko. Wado tabada babadi yamna saurami. Maibaduna so muk babada sumna hai. Moiga mukhana manaba khana chainaba tauba yadi. Moidi maibini manarunu aduna tumina laithoo. Si haidana isegi masada lairiba phataba mayamdo maibaduna laukthokpirami. Khwaidagi ngakribadi isegi mabukta naanduna. Isegi mabuk manungdagi sam chabun laukthorei. Madu ubada babai ma khose yamna ngaami. Maibaduna phajana lai khurambiraba matung tamna sumna hairei. Sidagidi pharanida adu lai amuktanga khuram thokisi. Yumsibu soina kokthok chamthokpirabani. Kariso thoidokpa tauraroi. Adu aisu yaukragi. Babana so maibaduda angamba sen khara kasarami. Masigi matungdagidi ise su gyan tarami. Sidagi isena hana oiramba mong mataw mayamdo karimata tawkhidre. Masini mayam ngasigi riyan horror story. Mathangi wari thagalakpada mayam punamuk thengnarasi. Masigidi mayamdagi kainanaba bidai lausari.